Udah usik ukit kena kami tinggal ya. Saya bisa bekerja dengan dengan ukit kena tinggal ya. Jadi yang mau jadi tahu kan foto itu sih. Kami capek yang gaya jamu ya. Ukit kena siapa jadi nunggu terus kerja kan namu ngambil ya. Objek ningthau gong yorum dah boy BJP ki meeting tahu bani. Adubu nunggu nungsinya tahu bahwa jalannya coki nungki doi tiek re, lam di cap capi di kang training tahu gong hek yorum dah itu nih. Valentino! Angak pangna siliba nono kena audio juga dah ini konda ko pambi meri surat kiba
ꯑꯩꯅ ꯈꯪꯖꯔꯛꯄꯗ ꯉꯁꯤꯒꯤ ꯁꯤꯜꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯐꯥꯎ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯄꯥꯝꯕꯤ 10 ꯁꯨꯔꯦ ꯇꯦꯛꯈꯤꯕ ꯍꯟꯗꯛꯀꯤ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯑꯄꯥꯟꯕ ꯌꯨꯕꯤ ꯐꯥꯎꯗ ꯍꯨꯝꯗꯠꯇꯅ ꯀꯔꯝꯕ ꯀ꯭ꯋꯥꯅꯣ ꯀꯔꯝꯕ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯇꯦꯛꯇꯨꯅ ꯋꯥꯌꯥꯔ ꯅꯟꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯑꯃ ꯇꯦꯛꯇꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯌꯥꯗꯕ ꯃꯈꯩ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯂꯧꯒꯗꯕꯁꯨ ꯍꯧꯖꯤꯛ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯀꯗꯥꯏꯗ ꯀꯔꯤ ꯇꯦꯛꯄ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯅꯔꯤ ꯍꯧꯖꯤꯛ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯍꯧꯖꯤꯛ ꯂꯦꯞ ꯂꯩꯇꯅ 폰으로 보내주라니까.